ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯆꯍꯤ 34ꯒꯤ ꯃꯇꯨꯡꯗ NSCN-IM ꯒꯤ ꯑꯇꯣꯞꯄ ꯂꯥꯎꯟꯁꯔ ꯊꯣꯏꯉꯥꯂꯦꯡ ꯃꯣꯏꯕ ꯃꯁꯥꯒꯤ ꯄꯣꯛꯅꯐꯝ ꯁꯣꯝꯗꯥꯜꯗ ꯂꯥꯛꯈ꯭ꯔꯦ꯫ MLA-ꯁꯤꯡ ꯁꯁꯄꯦꯟ ꯊꯝꯂꯒ PR ꯂꯩꯕꯅ MLA-ꯁꯤꯡꯅ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤ ꯍꯛ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯕꯨ ꯃꯤꯔꯥꯏꯕꯅꯤ ꯍꯥꯏꯅ MP-CC-ꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ Pm-Istv ꯍꯥꯏꯈ꯭ꯔꯦ꯫ ꯃꯄꯥꯟꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯉꯥ ꯆꯥꯕꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯌꯥꯝꯅ ꯁꯣꯛꯍꯜꯂꯤ ꯌꯥꯔꯤꯕ ꯃꯈꯩ ꯏꯔꯝꯗꯝꯗ ꯄꯨꯊꯣꯛꯆꯕ ꯉꯥ ꯆꯥꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯐꯤꯁꯔꯤꯁ ꯗꯤꯔꯦꯛꯇꯔꯅ ꯍꯥꯏꯈ꯭ꯔꯦ꯫ ꯑꯃꯗꯤ ꯅꯤꯡꯉꯣꯜꯁꯤꯡꯅ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯥꯛꯄ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯤ ꯅꯤꯡꯉꯣꯜ ꯀꯌꯥꯗꯤ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯦ꯫ ꯈꯨꯔꯨꯝꯖꯔꯤ ISTVꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛꯐꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯑꯦꯝꯁꯇꯔꯗꯥꯝ ꯖꯣꯏꯟꯠ ꯀꯝꯃ꯭ꯌꯨꯅꯤꯛ ꯑꯃꯗꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯈꯛ ꯅꯠꯇꯅ ꯅꯥꯒꯥꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯍꯤ 34ꯒꯤ ꯃꯇꯨꯡꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯂꯤꯕ NSCN-GPRN-ꯒꯤ ꯑꯇꯣꯞꯄ ꯂꯥꯎꯟꯁꯔ ꯊꯣꯏꯉꯥꯂꯦꯡ ꯃꯣꯏꯕꯥꯒꯤ ꯈꯣꯡꯆꯠꯀ ꯃꯔꯤ ꯂꯩꯅꯕ ꯄꯤꯕ ꯗꯦꯄꯨꯇꯤ ꯑꯇꯣꯞꯄ ꯂꯥꯎꯟꯁꯔ VS ꯑꯇꯤꯌꯝꯅ ꯄꯥꯊꯣꯛꯈꯤꯕ ꯋꯥꯔꯣꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯎꯈ꯭ꯔꯨꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯂꯩꯕ TNL ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯈꯤꯕ TS ꯃꯣꯏꯕꯥ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ NSCN-IM-ꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯗꯤ ꯆꯤꯡ ꯑꯃꯗꯤ ꯇꯝꯒꯤ CSOꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯅ ꯃꯤꯑꯣꯏ 10,000 ꯔꯣꯝ ꯇꯤꯟꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯆꯍꯤ 38 ꯁꯨꯔꯕ TS ꯃꯣꯏꯕꯥ ꯑꯃꯗꯤ ꯃꯁꯥꯗꯤ ꯋꯥ ꯉꯥꯡꯕ ꯉꯝꯗꯕꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯄꯥꯎꯖꯦꯜꯗꯤ ꯗꯦꯄꯨꯇꯤ ꯑꯇꯣꯞꯄ ꯂꯥꯎꯟꯁꯔ VS ꯑꯇꯤꯌꯝꯅ ꯄꯥꯊꯣꯛꯈꯤ꯫ ꯑꯇꯤꯌꯝꯅ ꯄꯥꯊꯣꯛꯈꯤꯕ ꯋꯥꯔꯣꯜ ꯑꯗꯨꯗ ꯄꯟꯈꯤꯕꯗ ꯅꯥꯒꯥꯒꯤ ꯏꯁꯨ ꯑꯁꯤ ꯏꯟꯗꯤꯌꯥ ꯅꯠꯇ꯭ꯔꯒ ꯕꯔꯃꯥꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯊꯣꯛ ꯅꯠꯇꯦ, ꯃꯔꯝ ꯑꯁꯤꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯃꯥꯟꯅꯕ ꯊꯥꯛꯇ ꯅꯥꯒꯥꯒꯤ ꯂꯩꯕꯥꯛ ꯑꯃꯒ ꯏꯟꯗꯤꯌꯥꯗ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯊꯥꯛꯇ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯊꯥꯛꯇ ꯑꯃꯗꯤ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯕ ꯊꯔꯗ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯋꯥꯔꯤ ꯁꯥꯅꯔꯤꯕꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯏꯪ 2002ꯒꯤ ꯖꯨꯂꯥꯏꯒꯤ 19ꯗ ꯑꯦꯝꯁꯇꯔꯗꯥꯝ ꯖꯣꯏꯟꯠ ꯀꯝꯃ꯭ꯌꯨꯅꯤꯛ ꯑꯃꯗꯤ ꯏꯪ 2015ꯒꯤ ꯑꯣꯒꯁꯠꯀꯤ 3ꯗ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠꯒꯤ ꯈꯨꯔꯦꯛ ꯄꯤꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯌꯥꯅ ꯆꯦꯔꯣꯜ ꯑꯅꯤ ꯑꯁꯤꯅ ꯅꯥꯒꯥꯁꯤꯡꯒꯤ ꯌꯨꯅꯤꯛ ꯍꯤꯁꯇ꯭ꯔꯤ ꯑꯃꯗꯤ ꯅꯥꯒꯥꯂꯦꯟꯗꯒꯤ ꯐꯤꯕꯝ ꯁꯛꯈꯪꯈ꯭ꯔꯕꯅꯤ꯫ ꯌꯥꯅ ꯆꯦꯔꯣꯜ ꯑꯁꯤꯒꯤ ꯃꯈꯥꯗ ꯅꯠꯇꯕ ꯑꯇꯣꯞꯄ ꯍꯤꯔꯝ ꯑꯃꯠꯇꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯌꯥꯔꯣꯏ, ꯋꯥꯔꯣꯏꯁꯤꯟ ꯑꯁꯤ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯦꯡꯅꯃꯤꯟꯅꯕ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯈꯤ꯫ Generation comes and goes, but nation stays. The issue we are fighting for is greater and older than most of us who are gathered here at this Tangkhul Nagalong ground today. Taking this opportunity, I thank and acknowledge the dedication and commitment for my journey to Somtal, my birthplace, to the convener, organizing committee, Mr. Arzimik Kilonser, and all the members of the subcommittee member from Ukhrul, Somtal, and Dahamjam. My appreciation and thanks to all the well-wishers who have facilitated this journey, including the non-Naga people. ngasi Ukhrul district ki Somdalda TS Muiba okhiba thoramda Fox ki mihut 39 saba delegation team amana saruk yakhre hari saruk yakhiba Rakesh Morangthemna NSCN-IM gi luchingba TS Muibana chahi 50 rom hena mahangne ningtam lalhauda thabak tawbana maram oiraga pokna fam lamdamda lakpa ngamkhide adubu ngasi laklamba sida punsi nungshangbaga loinena mahakna maramdam pokna famda lakpa sidagi lamdam asida su ingtapa purapa oirasanu haiki सही यांखई की मतुंग वहाँ पोलफम लमदम सोमदाल हलपसीदा पुवारीदगी अखोइगा मखोइगा मचिमना ओइना लेमिनरबगी मदुगी नुसिनबगी मरिदुदा अखोइना महापोट मयुमदा हलपगी ओपुसदा अखोइसु सरुक याजबनी असीसि माना मागी मयुम लमदमदा हलपसीदा अखोइना महापुसु हराव फोंदोक्सै नॉर्थ ईस्ट इंडिया दा ngasi महागना अखोइगी रिवोल्यूशनरी खोंजंग जंगन बसीदा नॉर्थ ईस्ट इंडिया दा अवोनबा अमु पुरकने हाइबसी महाक्तगी अखोइना थाजब थमजे MLA सिंह सस्पेंड थमलगा PR लेबना MLA सिंह लेंगाक सेंबगी हक लेते हाइना फोंदोखिबसी डेमोक्रेसी बु मिराइबनी डेमोक्रेसी अमसुंग कॉन्स्टिट्यूशन की वाहनथोक लेतबनी हाइना MPCC की प्रेसिडेंट के मेगाचंद्रन फोंदोरकली मांगना मखाताना इरांगसी कांग्रेस पार्टी न थोहलिबनी हाइना फोंदोरकलिबसी अंगक फावी ताबदा वारे ngasi थोकलिबसी कनाना थोहनबनो हाइबसी मियामना खंगनरबा वाफमनी पुंग अमदा लोइसिनबे याबा इरांगसी ngasi फावबा सॉल्यूशन पुरक्तबा हाइबसी लेंगाक बाहैतबगी खुदमना
खुदमनी फोंदोकी महांगना मखाताना IDP सिंगिदमक थादरकिबा सेनफम मिसयूज तोबगी महुत्ता IDP सिंगना थेंगनारिबा अवाबा मसखंगना लेंगाकना थबक तोफम थुई थबक तोबगी महुत्ता वांगांगदुना लेरे मियाम यामना वारे लौजसनु हाइखी law and order ngak pangamdra huji lai ba law and order ngak pa natraga ngak ta base masi congress na tawri nin haiba lai ba members sing da sarkar sem ba ngambagi sakti leitraga president rule lai aduna sarkar sem ngamda bani haiba si suyam lai bak thi bani lai ba constitution da pi riba magi hak sing do madu sinna ba ngamda ba aduga yamna dignity adagi magi sakti mayam singadu lan uhanba ama thoi popular government semani aduga amuk halaga handak semdrabati resign tawrone mo hai amuk halaga president ru leibani da sarkar sem jadre hai basi soiron noina praja singna lawne ni khali aduna maram warkanda masi angakpa phawi praja da tegi press ta kaida hairuidabni haini khali Mapalamdagi pusilakpa nga chabana aikoigi hakchang yamna sohali yariba makai iramdamda puthokchaba nga sing chanaba hotnasi local farmers sing promote tawnaba hotnasi haina fishery department gi director D Fulen Maitaina nifuga taruk suba annual fish fair cum fish crop competition english ngani kunga manga gi hawtopagi thoramda haikre hapta kangjebungda punna stroll chamaga nifuga mathoida farmer chamaga kunthraga tarukna sarkyaduna nga kg lakh ama makhairom yona ba pandam thamle fisheries department gi director T Fulen Maitaina makhatana Manipuri leiriba mipum khudimak na nga si yamna pamna chanaba danatana karigumba thawdo thokpa matamdasu nga asi seasonatuna lakli adum oinamak Manipur da nongmada nga seasonabagi chang asi metric ton lising homfuga mari mathau tai adum oinamak mathau taba nga gi chang asi lamda masila leiriba fish farmers singna puthokpa ngamdabadagi mapalamdagi pusalakpa nga na awatpa mafam singda mengkhatuna leiri masi pumnama asi koknaba department asigi maikaidigisu fish farmers singda matamatamgi oiba lokhatpa yaba thabak thoram kya pangthoktuna lakli loinana mamangda puthokiba maitai sarengi chang handak chahida kg masing yamna puthokuna melas da phanghalle adubu lainaba migi masing yambana apamba khudimakki maning thunghanbadi ngamkidre mathang chahida sareng marang kaina puthokna ba honari haiki nga ma loina na bhot na bada koi chap manana keno change requirement se nga gi machanjak pija da baya de nga sena na ba koi gi mi tham da baya de aduna adum ba mayam sing du gi sen do kai tho kan da koi nga machanjak se mapalom da gi sum assam lam da gi import tor ga leibani na koi da fish feed mill sing gi matik chana leitribani na nga gi puthorak pa gi da ko se khra khra de change do matam gi matungina koi tilapia dagi ukabi maman handara isini ana matam gi matungina koi gi fish production je hengal ei gai nga gi maman se control to bonga makani Matam khara chingdagi nongmai kaptharak balep khibadagi Manipur da thorak khibe irang loishinbagum mioi kyana chahi sigi ningol chakaung na ba thorang taunarabasu chahi ani thamanga hena relief camp leituna mayum da hanba ngai ri nupi oibi kayadi awarapa leita laira kyana ningol chakau ba yawu phangloi tori hiramasida pautama aina hojik leijariba mafam asi Imphal West district ke manungsana hangba relief camp amadani Ningol singna khawrana ngai jaba sahi amge khwaidagi maru oiba hiyangai tha loinana hiyangai gi nini panba khuding ge pangthokpa ningol sakoba sahi asigi oina su lakle hairiba thoram masi yamna harau nungaina pangthokna bagi damakta miyoi kayana kaithelna singba singda singna saina bangamdana pot leina bagi saktam akhoi miyam punna uminari asigumba yamna maru orba ningol sakoba asi lakpa matamda miyoi kayana harau nungaina pangthoknaba sem sab urabasu sahi aniga thamanga hena lanjilaktuna tongan ba IDP sing oina relief camp ta leidaba isilinau sing amasung isel singi thamoidadi ahing khudingi thamoi kaiba amasung miludagi perang taban natana kumai asida amasung ningol sakoba asida saruk yaba ngambagi pambai leitaba adu ISTV news na thengnarakle asiguma PM asida lengakna amasung makhoi sibiba meyamna mateng pangbiduna asigum harau kumai asida saruk yanimagi apamba phongdopaga loinana asigum ningol sakoba asil lakpa matamda IDP isilinau sing isel sing asina makhoi gi wakhalda kari phauri haibadu mayam punna lominase isilinau de nupi ngakta popon nina khoi de chakobi na baksulai te duga isina pomba
ꯏꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯁꯨ ꯍꯟꯗꯛ ꯍꯥꯔꯠ ꯑꯦꯇꯦꯛꯇ ꯂꯩꯇꯦ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯆꯥꯛꯀꯧꯕꯅꯣ ꯑꯩꯈꯣꯏꯅ ꯌꯨꯝꯐꯥꯎꯁꯨ ꯂꯩꯇ꯭ꯔꯀꯥꯟꯁꯤꯗ ꯀꯨꯝꯁꯤꯒ ꯆꯍꯤ 3 ꯍꯥꯏꯒꯠꯂꯛꯀꯗꯣꯔꯦ ꯏꯆꯥꯁꯤꯡꯁꯨ ꯀꯧꯕ ꯐꯪꯗꯦ ꯑꯗꯩ ꯑꯩꯈꯣꯏꯁꯨ ꯆꯠꯅꯤꯡꯕꯒꯤ ꯋꯥꯈꯟꯁꯨ ꯂꯩꯇ꯭ꯔꯦ ꯏꯕꯨꯡꯁꯤꯡꯕꯨꯗꯤ ꯂꯩ ꯑꯗꯨꯁꯨ ꯂꯥꯛꯑꯣꯗꯤ ꯍꯥꯏꯗꯁꯨ ꯆꯠꯅꯤꯡꯗ꯭ꯔꯦ ꯏꯆꯥꯅꯨꯄꯥ ꯑꯅꯤꯅꯦ ꯂꯩꯕ ꯑꯃꯗꯣ ꯅꯪꯒ꯭ꯋꯥꯏ ꯃꯅꯤꯡꯒꯤ ꯂꯥꯟꯗ ꯌꯥꯎꯈ꯭ꯔꯕꯅꯤꯅ ꯍꯥꯟꯅꯗꯤ ꯏꯆꯥꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯏꯃꯥ ꯆꯥꯛꯀꯧꯕ ꯍꯥꯏꯔꯨꯅꯕ ꯈꯣꯠꯂꯨꯅꯕ ꯇꯧꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯥ ꯂꯩꯇ꯭ꯔꯕꯅꯤ나 ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯗꯣꯏꯁꯦ ꯏꯆꯥꯁꯤꯡꯗꯨꯅꯗꯤ ꯂꯥꯛꯅꯤꯡꯉꯝꯗꯣꯏꯅꯦꯕ ꯑꯩꯁꯨ ꯏꯆꯦ 2-3 ꯌꯥꯎꯋꯦ ꯑꯩꯁꯨ ꯆꯥꯛꯀꯧꯅꯤꯡꯉꯒꯁꯨ ꯉꯁꯤꯐꯥꯎ ꯍꯥꯏꯕ ꯆꯠꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯆꯥꯛꯀꯧꯕ ꯆꯠꯄ ꯍꯥꯏꯁꯦ ꯏꯆꯦꯁꯤꯡꯁꯨ ꯀꯦꯝꯗ ꯏꯆꯦ 2 ꯌꯥꯎꯋꯤ ꯏꯅꯦꯁꯤꯡꯁꯨ ꯀꯦꯝꯗ ꯂꯩꯕ ꯌꯥꯎꯋꯤ ꯏꯆꯦ ꯑꯃꯗꯤ ꯇꯣꯉꯥꯟꯅ ꯂꯩꯕꯅꯤ ꯑꯗꯨ ꯀꯦꯝꯗ ꯂꯩꯔꯤꯕ ꯏꯆꯦꯗꯨꯗ ꯑꯩꯅ ꯀꯃꯥꯏꯅ ꯆꯥꯛꯀꯧꯕ ꯍꯥꯏ ꯆꯠꯀꯅꯤ ꯇꯣꯉꯥꯟꯗ ꯂꯩꯕ ꯏꯆꯦꯗꯨꯗꯁꯨ ꯑꯩꯅ ꯍꯥꯏꯔꯨ ꯃꯇꯝꯗ ꯑꯩꯅ ꯀꯩ ꯄꯤꯕ ꯉꯝꯒꯅꯤ ꯁꯤꯗ ꯅꯣꯡꯃꯒꯤ ꯑꯐꯪ ꯁꯨꯔꯒ ꯆꯥꯔꯒ ꯂꯩꯕ ꯑꯩꯈꯣꯏꯅ ꯏꯆꯦꯁꯤꯡꯒꯤ ꯈꯜꯂꯨꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯆꯥꯁꯤꯡ ꯃꯌꯥꯝ ꯄꯨꯂꯞ ꯀꯧꯕꯗꯣ ꯐꯪꯗꯔꯦ ꯍꯧꯖꯤꯛꯇꯤ ꯄꯨꯟꯁꯤꯁꯤꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯀꯔꯤ ꯎꯄꯥꯏꯅꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯂꯣꯏꯅ ꯃꯥꯡ ꯇꯥꯛ ꯂꯣꯏꯍꯧꯔꯕꯅꯤꯅ ꯆꯥꯛꯀꯧꯕꯒꯤ ꯋꯥꯈꯜꯁꯨ ꯀꯩꯁꯨꯝꯇ ꯈꯟꯕ ꯂꯩꯇꯦ ꯏꯆꯥꯁꯤꯡꯒꯤ ꯈꯜꯂꯀꯥꯟꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯤꯉꯣꯜꯁꯤꯡꯅꯗꯤ ꯌꯥꯝ ꯂꯥꯛꯅꯤꯡꯕꯅꯤ ꯏꯆꯥꯁꯤꯡ ꯃꯄꯥꯟ ꯊꯣꯛꯑꯕ ꯃꯇꯨꯡꯗꯗꯤ ꯏꯔꯪ ꯔꯪꯉꯒ ꯏꯇꯥꯎ ꯇꯥꯎꯔꯒ ꯆꯥꯛꯀꯧꯕꯁꯤ ꯏꯔꯥꯡ ꯂꯩꯇꯕꯗꯧꯅ ꯃꯣꯏꯗ ꯀꯔꯤꯝ ꯈꯟꯗꯕꯗꯧꯅ ꯏꯔꯥꯡꯁꯤ ꯀꯥꯎꯈꯤꯕꯗꯧꯅ ꯑꯗꯨꯝ ꯎꯕ ꯑꯃ ꯐꯪꯉꯤ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯉꯛꯄ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯏꯆꯦꯁꯤꯡꯁꯤꯅ ꯃꯛꯁꯟꯅꯔꯒ ꯍꯟꯗꯛ ꯆꯍꯤꯗꯤ ꯀꯅꯥ ꯆꯥꯛꯀꯧꯕ ꯈꯣꯠꯄ ꯍꯥꯏꯅ ꯄꯟꯅꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯁꯛꯇꯝꯁꯤꯡꯁꯤ ꯎꯔꯒ ꯑꯩꯈꯣꯏꯅ ꯃꯄꯥꯟꯁꯤꯡꯗꯨ ꯎꯔꯒ ꯀꯣꯝꯄꯤꯌꯔ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯄꯦꯟꯗꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯀꯥꯎꯈꯤꯕꯗꯧꯅ ꯇꯧꯈ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦ ꯂꯥꯟꯁꯦ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝꯅ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃ ꯇꯧꯕ ꯕꯖꯥꯔꯗ ꯈꯪꯗꯦ ꯑꯃꯗ ꯈꯪꯗꯦ ꯄꯣꯠ ꯆꯩ ꯂꯩꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯑꯩꯈꯣꯏꯁꯨ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯨꯝꯕꯒꯤ ꯇꯧꯍꯟꯅꯤꯡꯗꯦ ꯏꯔꯥꯡꯁꯤ ꯂꯣꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯋꯥꯈꯜꯗ ꯂꯣꯏꯅ ꯄꯨꯏꯌꯦ ꯑꯩꯈꯣꯏꯁꯤꯅ ꯋꯥꯅ ꯁꯨꯃꯥꯏꯅ ꯂꯦꯜꯂꯒ ꯍꯧꯖꯤꯛꯁꯦ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯗꯩꯗꯤ ꯆꯥꯛꯀꯧꯕ ꯑꯗꯨ ꯇꯧꯔꯦ ꯀꯥꯏꯅ ꯇꯧꯕꯁꯦ ꯈꯪꯗꯦ ꯀꯔꯤꯅꯣ ꯑꯃꯗ ꯂꯩꯕꯗꯧꯅ ꯍꯧꯖꯤꯛꯁꯦ ꯇꯧꯈꯠꯂꯛꯏꯁꯦ ꯇꯨꯡꯒꯤ ꯑꯁꯥ ꯂꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯅꯦꯅ ꯇꯧꯔꯤꯁꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯀꯩꯗꯧꯕ ꯃꯇꯝꯗ ꯄꯨꯔꯥ ꯇꯥꯏꯌꯦꯕ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯈꯪꯗꯦ ꯂꯣꯏꯅ ꯀꯥꯎꯕꯒꯤ ꯑꯗꯒꯤꯗꯤ ꯂꯥꯟꯁꯦ ꯇꯧꯗꯕꯒꯤ ꯚꯥꯞꯂꯣꯝꯗ ꯆꯠꯈꯤꯗꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨꯃꯥꯏꯅ ꯎꯔꯛꯄꯁꯦ ꯅꯨꯡꯉꯥꯏꯇꯦ IDP ꯏꯆꯜ-ꯏꯆꯦꯁꯤꯡ ꯑꯃꯁꯨꯡ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯑꯁꯤꯅ ꯍꯟꯗꯛꯀꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯁꯔꯨꯛ ꯌꯥꯅꯤꯡꯕ ꯐꯥꯎꯔꯕꯁꯨ ꯍꯥꯏꯔꯤꯕ ꯀꯨꯝꯍꯩ ꯑꯁꯤ ꯄꯥꯡꯊꯣꯛꯄꯗ ꯃꯊꯧ ꯇꯥꯕ ꯄꯣꯠꯂꯝꯁꯤꯡ ꯂꯩꯇꯕꯅ ꯀꯨꯝꯍꯩ ꯑꯁꯤ ꯁꯔꯨꯛ ꯌꯥꯅꯤꯡꯂꯕꯁꯨ ꯌꯥꯕ ꯉꯝꯕꯒꯤ ꯐꯤꯚꯝ ꯑꯗꯨ ꯎꯗ꯭ꯔꯤ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯁꯨꯡ ꯂꯅꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛꯇ ꯃꯇꯦꯡꯁꯤꯡ ꯄꯥꯡꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯕꯤꯗꯨꯅ ꯍꯜꯍꯟꯕꯤꯕꯒꯤ ꯑꯄꯥꯝꯕ ꯑꯗꯨ IDP ꯏꯆꯜ-ꯏꯅꯥꯎ ꯑꯃꯁꯨꯡ ꯏꯆꯦ-ꯏꯆꯜ ꯀꯌꯥꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯀꯗꯒꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯕ ꯇꯥꯔꯤ ISTV ꯄꯥꯎꯒꯤꯗꯃꯛꯇ ꯀꯦꯃꯦꯔꯥꯃꯦꯟ ꯖꯤ ꯒꯒꯟ ꯁꯔꯃꯒ ꯂꯣꯏꯅ ꯄꯥꯎꯗꯝꯖꯔꯤꯕ ꯀꯨꯃꯥꯔꯖꯤꯠ ꯋꯥꯍꯦꯡꯕꯝ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯌꯨꯝ ꯍꯥꯏꯕꯁꯤꯗꯤ ꯄꯨꯛꯅꯤꯡ ꯑꯃꯗꯤ ꯋꯥꯈꯜꯒꯤ ꯃꯔꯤ ꯂꯩꯖꯔꯤꯕꯅꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯌꯨꯝ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯂꯝ ꯄꯤꯔꯒ ꯌꯨꯝ ꯁꯥꯕꯤꯕ ꯍꯥꯏꯕꯁꯤ NPPꯒꯤ ꯐꯤꯔꯦꯞꯅꯤ ꯍꯥꯏꯅ NPP ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯌꯨꯝꯅꯥꯝ ꯖꯣꯏꯀꯨꯃꯥꯔꯅ ꯍꯥꯏꯈ꯭ꯔꯦ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯂꯥꯟꯖꯦꯜꯂꯛꯂꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯆꯥꯛꯀꯧꯕ ꯉꯝꯂꯣꯏꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤꯕ ꯅꯤꯡꯉꯣꯜꯁꯤꯡꯗ NPPꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯈꯨꯗꯣꯜ ꯄꯤꯕ ꯑꯣꯏꯅ ꯉꯁꯤ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯂꯩꯕ ꯇ꯭ꯔꯦꯗ ꯑꯦꯟ ꯑꯦꯛꯁꯄꯣ ꯁꯦꯟꯇꯔꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕꯗꯒꯤ ꯍꯧꯔꯒ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯤꯡꯉꯣꯜꯁꯤꯡꯅ ꯉꯝꯖꯕ ꯈꯨꯗꯣꯜ NPPꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯌꯨꯝꯅꯥꯝ ꯖꯣꯏꯀꯨꯃꯥꯔ ꯑꯃꯁꯨꯡ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔꯁꯤꯡꯅ ꯇꯝꯈ꯭ꯔꯦ ꯈꯨꯗꯣꯜ ꯇꯝꯈꯤꯕꯗꯨꯗ NPP ꯃꯅꯤꯄꯨꯔꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯥꯏꯊꯣꯟꯖꯝ ꯖꯌꯥꯅꯟꯗ NPYF ꯃꯅꯤꯄꯨꯔꯒꯤ ꯅꯣꯡꯊꯣꯡꯕꯝ ꯕꯤꯗ꯭ꯌꯥꯔꯥꯅꯤꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯌꯨꯝꯅꯥꯝ ꯖꯣꯏꯀꯨꯃꯥꯔꯅ ꯃꯩꯇꯩꯁꯤꯡꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯈꯛ ꯅꯠꯇꯅ ꯏꯃꯣꯁꯟꯒ ꯌꯥꯝꯅꯁꯨ ꯃꯔꯤ ꯂꯩꯅꯕ ꯀꯨꯝꯍꯩ ꯑꯣꯏꯔꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯅ ꯂꯥꯛꯄꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯤꯡꯉꯣꯜꯁꯤꯡ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯈ꯭ꯔꯕ ꯃꯩꯇꯩ ꯅꯤꯡꯉꯣꯜꯁꯤꯡꯕꯨ NPPꯅ ꯌꯥꯏꯐ-ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯍꯧꯖꯤꯛ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯁꯤꯡꯕꯨꯁꯨ ꯃꯈꯣꯏꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯩꯈꯣꯏ ꯂꯩ ꯍꯥꯏꯕ ꯎꯠꯄ ꯑꯣꯏꯅ NPP ꯃꯅꯤꯄꯨꯔꯅ ꯈꯨꯗꯣꯜ ꯑꯁꯤ ꯇꯝꯕꯅꯤ ꯎꯔꯤꯄꯣꯛ ꯀꯟꯕ ꯂꯨꯞꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯒꯤ ꯅꯤꯡꯉꯣꯜꯁꯤꯡ ꯂꯥꯛꯂꯤꯕ ꯇꯥꯡ 25ꯗ ꯆꯥꯛ ꯀꯧꯒꯗꯧꯔꯤꯕꯁꯤꯗꯁꯨ NPPꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯈꯤ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ NPPꯅ IDPꯁꯤꯡ ꯃꯌꯨꯝ ꯍꯟꯖꯤꯟꯕ ꯉꯝꯃꯦ ꯅꯠꯇ꯭ꯔꯒ ꯑꯜꯇꯔꯅꯦꯠ ꯂꯝ ꯄꯤꯔꯒ ꯌꯨꯝ ꯁꯥꯔꯒ ꯃꯁꯥꯒꯤ ꯃꯌꯨꯝ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯔꯛꯄ ꯀꯨꯏꯔꯦ ꯅꯦꯁꯅꯦꯜ ꯄ꯭रेसिडेंट कॉनराड के संगमानसु मणिपुर की गवर्नर उनबदा खनखिब लेखी इमोशनल अटैचमेंट लेजरीब युम
mang tahanbikhrabasinggi NPP na mathangi government semlabadi lampiraga yum sagani haiki. Honorable Kona Sama koi national president ka lakpa kanda governor ka unaba matam da su same point se koi governor su yaiba makai athu matam da more da leiba kambu so sambi kambu su hanjil hanaba man kan hona ga ni hai more gi di by January February swai bok de chimjin sajla ga yaga do male madu gi da yenga ga hanjil hanaba hona ga ni hai bi gi wafam se tamin hojikti government same ga same drga su election laga mathangi lakpa government lakpa kandadi sigi sumaidong leiba targadi lakado government da akoina paigadi khoi soidam mayum makai leinaba government gi lenda khoi piraga sumaidong tono honagani adu da sunatana government of India da khoi take up toga special package wena prefab sabadi it is meaningless actually emotional attachment like yum haibadu yum nebagi wakhal like aduna madu gi du hangnana ba adu ohenaba khoi soina honagani haibsi thamjige Chahi ani hena chatharakli balanasna maram oraga hauzik Thobal district ki Lamding higher secondary school gi relief camp ta leiriba IDP ningol singbu chakoba gi thoroma mangasi Lamding ikop ningthogi laibung da pangthokre Lamding laikai mangagi apunba group ama oribe Lamding WhatsApp group na simduna pangthokiba ningol chakoba gi thoroma duda khangabo AC ki MLA Okram Suraj Kumar MLA gi loinabi Dr Miki Hizam Lamding WhatsApp group ki S Chawpasing amadi Sangayumpham Jila Parisad ki hanagi JP member Muhammad Hibzur Rahman na athoiba mithung sing oiki Lamding higher secondary school ki relief camp ta leiba More amadi Churachandpur gi IDP ningol singbu kudol sing tamduna pangthokiba thoroma duda Wangjing Lamding municipal council ki councillor Y Bopisak social worker Laishram Subhas Y Basan LWG ki president S Ozit treasurer L Roman LWG ki advisor Ngangom Joy amasung K Samasu sarukyaki Hayeng pangthok nagadori ba ningol chakoba ni minister mabung mapa oiba singna lamdam asida sajaba pothok singna hena ningol singda khudol tambiu haina students union of Kanglipak suk women welfare secretary Kesham Ophelia na phongdorakli wafam asi ngasi wangkhaida leiba students union of Kanglipak suk ki office ta hiangai gi nini pan ba ningol chakoba na lakpasiga mari lenana f paujel piba ki paugi mi fam da phongdokibani mahana makha taradona lamdam asigi gelhau furup khudimaki ningol oibi singi mafamda awang ba thakte kai khunari yaifa Faraba numinasna lakpada machil mawpa amadi machil mabungi achetpa mari adu hena chichinduna iramdamasida tangdu laitaba khunai amagi yumfam thon bangamba oirasanu matam kuina thokliba lanasna maram oiduna awaba kaya punna khangminar palamdamasigi erai chasing ningol chakaubana lakpada mikup kharada oirabasu haraukte amna leibagi tanja adu lominasi masiga iroinana chakaubagi mingda pochai mamal hena yonna bahonariba singasi lepiyo pochai mamal Theatana yoning mamal de yoliba dukan sing yengshinbagi suk yauna tongan ba mahero loop singi apun ba loop tarukna chathariba activities sing dasu lebak miyamna sogat piu haiki Chako bagi pochai mamal hena yona ba hotnariba asisu lepiu pochai mamal thet tabi yon ningba mamanda yon ba dukal sing yang sinduna suk yauna tongan ba student union staruki thomi sing na jangsin jari ba khongsen asi da shu leibak miyam sing na sagat biyo amadi ningol sing gi yamna pukning nungsiba oiriba lamdam asigi atang ba kumhai ningol chakaw babu mamal leiba amadi nungsi chandana punna pangthok minasi haina student union of Kanglipak suki maikai dagi ya proposal pisari Ningol chakoba gamari lenana chatharaki by handloom gi GI fanglaba product amadi atai polam singi buyer seller come exhibition ngasilo shinkre Manipur Apex Handloom and Handicrafts Artisan CS Limited awas pauna bazar leibina sillaga youth rising star ground tidim ground manakta pangthuklakiba buyer seller come exhibition lotion bigi thoramda awas chairman Y Prem Chandra assistant general manager Nawad Kiran Thokchom manager Manipur Handloom and Handicrafts Development Corporation Limited TH Ravi exporter Chanu Creation Indira Khetramayum exporter Urairom Gitarani Takhelambam buyer Dramchan Balkilran amasung Swarup Chan Jain Thorongi Athoiba Mithung Singwaina Sarukyaki Ningol Chakaubana lakpada hanagi Chief Minister N Birena Manipur Miyam amadi Malemgi mafam kyada khundariba Manipuri sing maruaina nupi sing amadi iche ichal singi mafam da yafa pauchal piri nimidasi mabunga pamasung machal machi singi oiba asengba mariadu amuhanna cheshin hanbani nimidasina nungai yafa ba watapada amasung yumthong khuding da santi purakpa oirasanu hairi
Hiangai gi nini panba ningol chakhobana lakpada Manipur Pradesh Congress Committee MPCC ki President oiriba MLA Kaisa Mega Chandrana yaifa paujal pirakli ningol chakhobana lakpada lamdam asida natana mapanda leiriba kayadasu yaifa paujal pibaga loinena ningol chakhobasna lakpada irangna sohalaba lamdam asida leiriba IDP singi awaba kaufam tokte ningol chakhobana lakpasida lamdam asida tangdu leitaba machil mokpa anigi nungsinabagi mari hengal hanbada natana lamdam asida leminariba khudimak nungsi chanana hena purakpa oirasanu haiki hayeng hiangai gi nini panbada pangthokadoriba ningol chakhobana lakpada Sanamahi Temple Board ki hanagi member NG Nongyaina yaifa paujel piri mahakna Sanamahi Temple Board ki thaugai puringai chahi gi mera chaurel hoba thoram da tingbangkiba ching tam amasung First MR Colony gi tongan ba kanglup singi ichal iche singbu ahan bo oina leba ki thakta makhoibu Sanamahi Temple First MR Imfalda ningol chakhauduna thoramasi pangthokpa hoki ngasidi lanai lup singna thoramasi paksna pangthoknare masigi damak apen ba nungai ba phawi ningol chakhaubana kanglup singi puwari khangminaba matik mayai hapa meeting pakthokpa ing tappa apunba wakhal semgatba harau nungai pohanba tengbangnaba nusinaba amasung thaksika singa pangamgani ningol chakauba malemgi kumai oihansi khudolpot ki hidana ba thadoksi hojik thokliba crisis ki chaithing fangliba ningol singi awaba su saruk yari ningol chakauba gi nat aikhoina yokhatsi hairi Hiangai gi nini panba ningol singi khwaidagi chawba kumhai ningol chakauba numitna lakpada ireibak iramdamasda khunda leitaminariba furup khudingmaki ningol sing amadi malemgi mafam kyada khunda duna leiriba Manipuri ningol singi mafamda Manipur mahairoi singi apunba lup MSU mayailoi shangna thamoigi oiba asengba nungsibaga loinena yaifa paujel piri mahairoi lup asigi Assistant Publicity and Information Secretary ngangom nihenna thorakpa cherol amada mabung mapau oiba singna yumnak sagai onkrabi mache machal singbu leizaba mathelna chakaujaduna ngamjaba khudol tamjaduna machil mapa anigi marakta leinariba asengba nushinabagi lipun amadi khunai asigi nungi ichelda cheliba asengba I mari gi saktamadu hena mayek singhanba numitni matamgi awonbagi matungina fajakraba kumai asibu maring marangba mitop singi machal yauslakpa khudol potna chingbada Hidanarakuna later Lyra inakunba anigi marakta khetnaba thamnaba hotnarakpa asidi tasengna laibak thibani masida sunatana kumhai asigi khudong chaba lawduna karbar wala singna pochai gi mamal hingatna yonba amadi discount offer gi mingda miyamda apangba sibiganu aikhoi gi asengba furup ki fidamadu ngakna chatminaduna ningol chakauba sibu hena wahan thokle henduna lehau yelhongai dagi phumduna laklaba nungi wahan thok adu kaihandana pangthokminasi numinasina lakpada ireibak inamda masigi wangmada choijaina na imalebak ki damak kathoktuna leikhrabi chanu ningol khudingmakpusu yaifa pauchel piri Ningol oibi singbu chakaujabagi thoram pangthokadori basida Manipur amasung malemgi tongan ba mafamda leikhrabi ningol oibi singbu Federation of Civil Society Organization Fox Manipur gi maikaidagi yaifa pauchel piri asigumba fajaraba malemgi miyamda lemjaningai oiraba thoram asibu dakhinagi hidana ba thoktuna mabung awpa singna ngamjaba khudul pibada ningol oibi singnasu yamiyamdi thidana penthok pibaga loinena machi machal amadi mabung mapa oibagi mari hena chachilanba oirasanu nakalamaromda megi ahum English ngani kunga humdoidagi hauduna thokliba lanasna awa polum puribi iche ichal inem singi damak folks anungaitaba phungdorakli Mehorol dagi hauduna kangleipagasida khundaduna laklaba maitai furup ki ningol singi oiba khwaidagi chawba hianga gi nini panba ningol chakhobana lakpada kanglaipak Student Association KSA gi maikai leibak miyamda yafa thaujal piri Machil mopao oibagi nungsinaba angamba khudol piduna mache machal singpu chakkauba amadi machal mache singnasu mabung mopao singda yaifa thaujal piduna mara tappa kangleipak ingchikpa lamdam ama oirasanu loinana leibaki oiriba tangdu leitadana leiriba fiba masida khudol potki achaw hen hidana ba tokpiduna ningol chakkaubagi nunggi oiba fazaba machat dukhak pangtokpiu hairi Ningol chakaubana lakpada Pangal Student Organization PSU ana Manipur da leiriba mipum khuding makta yafa pauchel piri kumhai asina lamdamasda ing tappa santi leiba lamdamama oirasunu Manipur da leiriba mipum khuding maknasu aigi oiba apikpa wakhal thadok minaduna apunba Manipur amasung wakhalon sagat minasi nakalamaromda social media da ka henba wahi wata sizinaduna lamdamasda leminari ba kanglu furup singi marakta nushinabagi mari ka henba yapa post comment na chingba tawriba sing lepiu hairi
Yaifara Bakorong Numiki Hyangay Ginini Pan Baningol Chakobana Lakpada Sif Sena, Manipur Pradesh Irecha, Kwai Kibiki Mafamda, Harau Nungai, Yaifapau Jelpiri. Numinasina Lakpaga Iruinana, Iramda Manipur Sida Makeup Mirakul, Tadaba Nungai Yaifaba, Marangkaiba Iramda Mama Uhenbirasunu Hari. Hyangay Ginini Pan Baningol Chakobana Lakpada, Samata Party Manipur State Committee Nasu. Iche Ichal Ima Indul Kudimakta Yafa Pauchal Pirakli Numinasna Lakpada Iche Ichal Ima Indul Kudimakta Watapadaba Pinabibo Oirasanu Hari Amarom the Manipur People's Democratic Front Nasu Hyangagi Nini Pan Baningol Chakopana Lakpada Nunga Yaifaba Watapadaba Nada Yektaba Bunsinung Shangna Laboga Loinana Ningol Oibisina Matam Kudimakta Harau Momon Nokna Labor Pinabibo Oirasanu Hari Ingsok listing amaga chamapan marfuga mapan da Manipur ki ahan ba weightlifting the Asian Championship yawo funky basi thamai banda leiba chirau ching ki yamna chawbo mapal da gini haina group center gi langjing imphal gi CO ODB and Kunjarani na phongdokre ngasina harol leisemba club amadi group center langjing imphal ga khusamna chirau ching gi anisuba tower de yungba Maitegi Salai Taret ki Firal Nongle Nushina Lakpada Yamna Tuina Tikpadagi Group Center Langjing Imphal gi CEO and Kunjarani na Yod ki Anobo Makhong Masinkre and Kunjarani na Makhatara na Ingsok Lisingamaga Chamapan Marfuga Mapanda Ahan ba Manipur gi Asian Championship Yawa Fangduna Chatpada Manipur gi represent Obangambada Manipur gi Oina Firal Amafauba Paibangam Kite Jing the Lakpada Firalasna Nintina Laitabadagi Masina Maite Equigi Saktaklivani Firalasi Urubada Yamna Choktopa Fawi Haiki Kugi sigi flex jo koina India ki represent tawwa chappa dagi Manipur ki represent tawwa state ki championship mayam national championship mayam jida koi sada sagon ka chappa ngam gi deba ko aduna aina halaga andak chim aina chahi ama amu pare aina chingka bje sida la ko chingka bje sum chi lei bje aina ju phajaba ma gi keno dagi ai ju ram dam ji ni ko ado aina phajaba amdang kachage na aina khiran ji nungsi man dagi katpani ra Naharo Laishemba Club Thangmai Ban Sinam Laikai ki Secretary Yasovan Tamaibamna Jerau Ching the Salai Taret ki Firalasi Mawong Tadana Leirambadu Group Center Langjing Imphal ki CEO and Kunjarani na Club ta Hairaktuna Firalasi Nauna Semzin Babu Club na Thagatwa Phungtoki Isa isagi ajoba thodang ni haisumak ekoi mangna thamaga ekoi kahaningi haksang phabai si mafam asi mosin khosin doragadi hena haksang phataba amang bor poye maruna luna na ekoi punamak singkar le bai koi samaksu adagi ekoi digi hogduna tungda karakadaba mayam dagi lekai gi ekoi bidle video mayam namdam tam dagi lamna kabire le mi singna yare makai ekoi sing asi luna na thamnaba adagi hauriba upan mapal sing asi ekoi masa nusa thudiktana mapung mari phana honabada miyamgi Sojok PBU Highways Makoi Clock, Makedi Hajari, Koi plastic bottles sing as a being a sida Tabiduna, Akuna, Kondok Seriba, Singos River sing a sida, Hena Tarutana, Tamno, Miyangi, Sojok PBU Highways Clock, Makedi, Nuluk City. Lamlai Kendra ki Napet Pali the Kim of Dam, Fauki Lambi Sem the Velupakron, Fukanipan Kaiturakle, Housing tender process Hore Atuba the Lambi Semba Horagani Hina, Lamlai Kendra ki MLA case Bom Chana, Napet Pali the Kim of Dam, Fauki Lambi, a Humluk Suboina Semson Bagi Toranga Mari Lane and a Funtokre. MLA case Bom Chamadi Andro Kendra ki MLA, Taunajam Siam Kumar meeting Makada, Werangpurel Area Local Truck Driver Association and Ningol Jacoba Mari Lane, Lambi ki Pothole Sing Mensinki, Toranga Mari Lane Association ki Maikedi Lambi Hana, Anirak Semjin Kre, Lambi Semsin Badalam like Kendrick MLA se Bom Jamadi Andro Kendrick MLA, T. Sam Kumarna, Mating Pangnapoda Takat Fundoki. Tauranga Mari Lenana MLA se Bom Chana Matam Sangna, Sembi Dabadagi Fibam Sokna later Lambi Semjinaba, Lupa Kro, Nifukani Pan sanction Torakle, Housing tender Lueraga work order Pinabagi process the lady. Lambi Karakuina Sang, Chatnaba Sem Hona Bohanagani Haiki. 48 crore gi nape palitu koi khobanda sigi semna basi tender tawkre tender du process lady ujing makti wa order p3 ado athu bada wa order pirawani adugi wa order du pira aba matung dadi amben si khar kuina chanaba mongda yam phajana sengkolani
खुदोल गनो फजख्रब निंगोल चाकौबगी वाहन थोक लेहेंदुना तुंगी मिरोल न मतौ तमजना फम ओहेंसी निंगोल चाकौबना लाकपदा तंगदु लैताबा नुशी चानाबा मणिपुर ओइरसनु हाइना मणिपुर अकोइबा अपुनबलो बाल वुमेन्स विंग प्रेसिडेंट ओइनाम बिनाना फुंगदोरकली वाफम सिंगसी बाल वुमेन्स विंग प्रेसिडेंट ओबिना वाइस प्रेसिडेंट नेप्रम पिमोला यावना बाल वुमेन्स विंग की थौमी सिंगना निंगोल चाकौबगी आइफा पाउजेल पीबगा लेना तंगदु लैताबा लमदम अमा ओइरसनु ओइनाम बिनाना मखाताना हौजे हौजे सेल थुंगी फिवम असुकी मतिक अवाबा मायोकनदुना लेरिबा मणिपुरदा निंगोल चाकौबना लाकपदा खुदोल पोत लमजेल तानादुना फजख्रबा निंगोल चाकौबगी वाहन थोक लेतनबा सिनबिगनु आईडीपी कया ngasimak relief camp singda wana leiri haibasi aikhoi khudingmakna ningsingduna चाकौबा चटपा फंगदरबा कयाना पुकनिंग नुंसिगदबा थबक तौगुमसी हाइखि उशीरबा इरमदम मणिपुर की नुपी चनरा खुदिमक्ता बालगी मैकैदगी अखोई चाकौबसिबु नुवाये फना कौबिनबा नुवाये फना मबुंग मोपासिनेसु बोर पिबिबा मचन मचेसिनेसु बोर पिबिबा अफबदा ओरसनु ओलप सहीदसु असु एंगाम यावदना मबुंग मोपासिना मचन मचेसिंबु चाकौबिबु ओरसनु हाइदना बालगी मेंग साइतगी नियांगु मफमदा याथपौजेलसि पिजबनी चाकौबा नुमित थबल सिलिबसी तौबिगनु हाइना इनाट योखटपा लुप्तिन हाइरि खुनाय सिगी नाट की सक्तमदा ओइरक्लिबा नोमगी सोक्सिलक्लिबा सिगुम्बा फिबम असदा चाकौबा नुमित थबल चोंगबा सिलिबसी मियामना याफम थोकते थबल चोंगबा हाइबा अखोई की नाट का मरी लेनबा थौरमसे एंटरटेनमेंट प्रोग्राम अमदौना पंगतौदा तौनरकपसिना अखोई की नाट की सक्तमदा मरिंग मरांग हल्ले मरमदुना चाकौबा नुमित थबल चोंगबिगनु मियामनसु सरुक याबिगनु लोइनना साउंड लाइट म्यूजिक जनरेटर न चिंगबा सानबिरिबा सिंगना चाकौबा नुमिता थबल चोंगबदा सरुक याबिगनु हाइरि हजि पाउगी मरथना तेम ब्रेमतंग लोमिनसी मतमगी नुंसित नुंसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहल्ली पुमनमक सिबु खुदक्ता फहनबा ngamlaba काफिडोन कप सिरप 100% हर्बल प्रोडक्ट नि लोक खुबद नत्तन नकमही चेलबा अमदि खंगनाउ मरेंग मरेंग चटलगा लोक कंखु खुरबा काफिडोन कप सिरप थकपियो काफिडोन कप सिरप होंगलगलिबा पुंसिगी लंबीसिदा अरैबा चाबा याबा मखै सासिनरी अदुना हिदाक लांथक कयाम चादबा यारक्ते सासिलिबा सिंगदुना अदोमगी लिभरदा कयाम सोखल्ली खंगबिब्रा लिभर नबु सोखलबा चानिंग थकनिंगबा फावदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंगहल्लक्ति खुदिंगमक्सिबु गाक्थोकके हाइरबदि जोलिप 100% नेचुरल सिरप अमदि कैप्सूल जोलिप 100% नेचुरल सिरप एंड कैप्सूल ब्रेक मतुंगना मयाबा मुखना तराम नोकचरी मखाता पाउ पिसरी मिनिस्टर ऑफ कल्चर की मखादा इंदिरा गांधी नेशनल सेंटर फॉर द आर्ट्स रीजनल सेंटर गुवाहाटी ने इम्फाल आर्ट गैलरी दा खुसमनरगा निमित तरुकनी की एक्सिबिशन कम पैनल डिस्कशन ऑन folk culture and lifestyle of Northeast India with special focus on Manipur through canvas haudokpagi thoram Kwakatel leba Imphal Art Gallery da pangthokre thoram adu da Manipur lenga ki health services ki hanagi deputy director Soram Manikanta eminent visual art ki case saratna chingbana sarkya ki thoronga mari lenana Manikanta na khunai magi civilization human history amadi natural history takpa matamda folk culture yaudrgadi mapung faba natte ngasigi khunayesna ekhoi folk asi kautopagum tawrakliba cherakasda asiguma north east ki oiba folk culture da yumfam oiba art exhibition ama pangtopasna ekhoi inat masak takpad achoba mating oiragani haiki culture se inat se khambam thokran khale inat achida khoni yawri se kai kai yawge da khoi natural history ma khoi chi gi leidiba mafam si gi leidiba natural history se yawdna khoi da culture wo ya bode adi mo khoi da human history da khoi kamai da leidiba kamai da hore ga amni chingba adi mathakta mo lining la shol si yawde bode machine lining la shol to matam sida khoi na entire kan sing si loin effect oi manam du ngasi se da uliba ngasi gi art gallery se thamiba exhibition se so to ba magi painting na digi magi photograph sing si meaningful oi ramdi message da khoi karamai to mi ka haimni ching ba ma khoi da reflect oi masni mangai da khoi kamai to mi hojina kamai to ri ana haimni ching adu ba khoi na after all tension le matam sili akhoi khudi ma sing masina khoi horuk pham khoi identity se masi preserve to basina khoi culture se preserve to basina akhoi gi identity se utpam ngani haiba gi thaja base ai message le je chahi khudingi pangthoktuna lakpa state level gi thakta pangthokpa nga gi mela da chandal district so nga makhal kya puthoktuna sarukya bangamli haina
DFO Chandel Momona Fongdorakli. Mahana Makatana Fish Fair cum Fish Crop Competition English Ngani Kungamanga the Sarkyabangam Libasi. District Asida Thawai Obanga Missing Labor Masung Lengaki, Mari Lenaba Departmenta, Mating Pang Bataking Ambani, Makatana Su Lakada Bachahi Sing the Pangtoka the Bangagi Melada, Chandel District Shusarukaduna, Iram Damasigi, Nga Sing Miam the Fanganaba Pandam Tamli. Ngasigi Fish Fair cum Fish Crop Competition English Ngani Kungamanga the Chandel District ki Oina Sarukari Banga Missing na Fungdurapada, Asigumbangi Melas the Sarukaba Fangbasida, Nga Hina Putung Imbagi Wakal Fahole Haiki. Hairok Assembly Constituency ki manung chana pechi khulgi konai from the Sariba water supply scheme ngarang sakhang daba singna akaya toy thohalam lei water supply sigi isingi tanki da acid na chingba hu haijilam le haiba wa hoda thodo du water supply scheme asibu sabada ayet papi du na talakliba court of our case tawrakliba pechi degi hojikna yaripok bamole kaida leidiba kaisam projendro na soidana tawbo oigani haina ngasi pechi khulgi miyam na irang horakre ngasi anganba ayuktagi pechi khulgi miyamna yaripok police station da chingnariba mioi kaisam projendrobu phabiu haina thumjinki adubu yaripok PS tagi miyamna pamba paukhum amatta pirakte haiduna ayupung tara khara helakpa duwaida yaripok bamo lekaida angang singi boarding chalaiduna leiriba projendrogi yumda thumjinduna akaya toi kya thohanki miyamna yumgi saruk khara asi akaya toi tholamlaba matung pechi khulna amuk halaktuna pechi da leiriba kaisam projendrogi hanegi yumda su akaya toi khara thohanki miyamgi irang aduda saruk yarakiba oina mego amadi sangita ko mioi anina fungdorakpada leibak miyam amadi mari leinaba singna projendrobu faduna cherak pi kadabani fungdokhi water supply je migana bagi thakte ising matam khara tharole hauji ising thaba phangdre ising thandre bojendro la thinjandana adubo hujik asi ahing mak aikoigi water supply da leiba haidi mai gi nungi loina sato ma tan kaino do khoi khinabe ising khinabe je simara loi sato ga poison hapsalame peci gi asung yamba mi lising mari manga leiba pose ma mathanna na hat ge haiba posi da khoi di yaba sungam ngamoi Michin motor sing hai bojen ro sina thugai dana ngasi ahing thugai rame adun pichi miam na hodna magi mayum kai thugai ni sede na khongju angkang jang ni pichi miam ma langnari ba lamju hura laga pan ba patanong da katuna sarkar zo ya ba pira ba du man uti ga pati ga to na miam kes khara panjal lam khara to man otole masa maksu bamol kai le ga pichi de le mi na te ma se adun pichi de ma le ma katu ka karang to do le yam phat ba ngang ni se adun pichi miam na hol na mai mayum kai thugai ga sede han ba khongjang amona man kes kap tari amoy hana ma khongjang chengchel kani adugi mathakta khoi piji singi adugi matik wa ba khuladu oire aduna masi mai lebi department ne yen biu dugo makha tara ko thugai bi khoi police complaint ma tawja khare adu police ne ju phabi wa ba yadre horenga henga to le piji khunja adugi matik langnare jam sengna har kan piji khun miyam ja awa adugi matik nangne Amaram dangasi ki thodo da yumgi akai to inang horba kaisam projendro na hari water supply scheme sari ba mafamasi mahakna chahi yankai humfu ki mamangdagi khazna thizeduna lakba mahaki asengba lamni pechi khulgi mioi kharana hari ba jaga se namduna water supply scheme asi sanana ba honarakpadagi hauji court case thokna duna leiriba mafam amani adubu case asida chenari ba pechi gi mioi kharana chamjaraba miyambu lana lamjing biduna mahak amadi mahaki imung manungbu khundalai taba fawa yahandana jaithing adumak pibiduna lakli ngasi su sakhang da mioi kharana water supply adugi power house da akaya toi thohalam le haiduna achumaran amata thidopi ba tawdana mahaki mayumda thomjilaktuna akaya toi kya thohan biram le tasengna water supply da akaya toi thohalam labadu mahaka karigumba hiram amata da mari lenade kanana thugairam bano haibadu leibak miyamna asengba mathidopi haiki Hauzi aigi maroina aigi family imungi kada sangsalaga haiba khoi goddess singje phakai ramaga makoina yamaba sana pubi kare sarawna sana mohor kulumuki sangsi roina pubi kare aduna hauzi hariba bafam ji kaktang thugai batana tana pesi gi huji aigi isin aigi yamba adagi itai masing na leiriba yumji jo huji loina thugai bidana hariba khunjama yamna moi mob justice tawidana asuki matik harassment hana ki mamang digi hongdana akoi bu khundagi inthokdana awaba saitheng kaya phangdana la abu sigi mathak sidaida makoi nanga siju asigumba mamanyam laba adigi aigi sigumba posak singje manghan tahan batana tana aigi mamanyam laba sana singje pubigra sapigre leibak miyamna amadi sarkana asumadu puthokpiduna makoi bu watum biba adigi matik saba serak pibi wa ba se ina mafam dain phongdok sari
Hiyangai gi nongma panbana lakpada maitei gi ching anoba amadi athian pot lai da katuna hiyangai gi nini panba hayeng pangtokadoriba ningol chakauba gi aifa thoni lai oiba panthona pangtokre ningol chakauba numit hiyangai gi nini panba numit asi numitta lakpa lai ni numita purakpa thokdok oibana numit asida pangthokpana ningol chakauba gi mayai chenba oi numit thengdaraga pangthokpadi mahut sinba khaktani haina lai oiba panthona phungtokre panthau isai khol nongpok chingu thong maitei lai kol tharo sipilok Seloi lamai ching da pangtokpa ira thoni thoram aduga mari lenana lai oiba panthongna machil manau oibagi ajet panusi mariga mari lenana pangthokliba ningol chakauba numit asida maitei fanek phina ningol khudol tamduna pirakliba khudol adu yaini nungai yaifaba watapadaba pinagadoriba haibasi ningol oibi singna su khangbiu mabung mapa oiba singna su machi machal singda piningba khudol arang arak sing atopa numit amada pibiu numit asidadi phanek phi oina tambiu masina mawani leiba imungda irang thoktanabagi nungsi chanaba puraknabagi achauba nungsi mari sagatpa oigani hairi Ningol Sakobada Equina, Aigi Ningol to the Sana Piva, Amasung, Equina Gari Piva, washing machine Piva, freeze Piva, TV Piva, Punamoxina Equina, Pangtora Pataragadi, Mau Ani Labada, Mau Amana, P Poropada, P Poropada Equina, Sakotabne, Kalaga, Mieng Lan Yengaga, Sakotaba, Amaga Sakotpa Amaga, Punsilaga, Imung Mahi Lanavasi, Ningol Equina Su, Pangto Isi. Bibawa ba ekhoi su tawroisi Tingthau Kaichalakpam Private Limited ki Taraspa Foundation di gi Thoram Manipur Press Club ta pangthokre Thoram adu da Veterinary and Animal Husbandry gi hanagi Director Haubi Jam Chawba Irawat Foundation ki President Khunjamayum Gopen CU Imphal ki Animal Science Department ki Assistant Professor M Norjit Singh na maroiba miyoi singoina sarukya Thoram gi sarukama oina lamdamasi ki naha oiriba amadi matam sangna ok loiraklaba miyoi taruk khangatuna ahanba Buddha Memorial Award su kusinaki Thoram ga mari leinana Tingthau Kaichalakpam Private Limited ki Chairman PP na lamdamasigi chotharaba summit loan asi phagatna bohanabada mipum khudingmak ki achoba thodang lobagi tangai fadaba lakpadagi Tingthau na lamdamasigi thabakta chilau thidaba naha singa khusamnaduna ngasi fawba honaduna lakli ngasidi Tingthau na miyoi kya ka khusamnaduna ok loiduna lamdamasigi summit loan da kharada oirabasu phagahan bangam le haiki form tajalakpase kana kana ukloi no haibasi da loi suna ba khangmana tamina maduki form tajalakpase watpanina khoi da form tajalakpa missing ji gaidi haiba foundation day siga mari leinana ewase khusina jagadoni boda Pau Tengbang Loop Manipur na sinduna ni fugamari raglak suba voluntary blood donation camp pangthokre Jenims Blood Center pangthokpa blood donation camp aduda Pau Tengbang Loop Manipur gi members sing yauna EP ki blood donation aduga mari lenana Pau Tengbang Loop Manipur gi General Secretary Soibam Pibarel maiteina phungtokibada loop asina Paring naina leptana chathajarakpa blood donation camp ki manung chana hiyangai gi nini panba ningol chakauba ga mari lenana ningol singi mafam da tamjaba igi khudol haiba wakhalon da thamduna ngasi gi ipiba si nifuga mari subo oina sinbani Pau Tengbang Loop Manipur na chahi mada blood donation camp tarada ki tadana silli loinana iramda Manipur sida igi awat palaitana bhona kigani haiki Hairangoi Thong Maibam Laikai the Labor Socio-Educational Enterprise Across the Board ki Unit Mathematical Talent Hunt Club na sinba Class 4 dagi 9 fawbagi oiba 3rd State Level Mathematics Competition English ngani kun banga GP Women's College sa maipak na pangtokre Angka gi mayawan amma purak na bagi pandam da pangtokiba competition na dira charak na mahairoi chamri muk na sarukyaki Competition asigi result lakliba 2nd November English ngani kun gamanga da Enterprise asigi official social media page amadi print amadi electronic media ki khuthang da lauthok lagani hairi Nira Arts Production na puthokpa Manipuri feature film Thaza ki Maithong Haunabi matungina Manipur State Film Development Society MSFDS ki auditorium Imphal ngasi release tawkre Tharamadu da Kaching AC ki MLA Mayang Lambam Rameshwar Film Forum Manipur ki Chairman K.S. Kuleshwar Film Activist Narendra Ningom basu sarukyaki MLA Mayang Lambam Rameshwar na film ama haibasi Social Justice Laitaba Lainaba film adubu yenglaga achumba wakhal losing lakhan bangamba social change purak bangamba medium amani maramasina film industry chakhanaba aikhoi khudingna khanthamina ba changi haiki Hauzik sanabagi pawai khoigi senior sports journalist boyani thousand taki lobirasi
कुंथ्रानिपान सुबह एन हजारी अमदी डॉक्टर एन टोम्बी स्टेट पोलो टूर्नामेंट की ngasi sanakhiba match singda ex polo club wangkai imphal riding polo club team a lampen amadi black was polo club bapupara mai pakre manipur horse riding and polo association gi meng makhada tha sigi tang taramapandagi imphal gi mapal kangjibung polo ground da polo team kunthanipan saruk yaduna no out basis sa thariba kunthanipan suba en hajari amadi dr n tombi state polo tournament ki ngasi sanakhiba ahan bam match da ex polo club wangkai na eastern student club nomai bungbu panjal tarani thoi tarukta maiki pi khibane ani suba match ki sanakibada imphal riding polo club team a lamphelna uhal polo club kainobu gol tarani thoi sinoda madi ahum suba match ki sanakibada black was polo club babuparana assam rifle polo team b bu panjal tarani thoi sinoda maiki pi khi Taramari Suba Jadonang Memorial Football Tournament ki ngasi sanakhiba match singda FC Naikanglong NYCN Nairamamadi Gupa Gaipuinam mai pakre Zelengrong Football Association gi meng makhada mamang tha gi tang taramathuidagi team kunthra tarungna group tarani thoi thongna khairukuna Khuman Lampak Sports Complex ki main stadium da sanaba hokiba Taramari Suba Jadonang Memorial Football Tournament ki ngasi sai takel gi grass ground da sanakhiba ahanba match da FC Naikanglong na JMYYC J Mongnibu gol nipal sinoda maitibu pikre ani suba match ki sanakibada NYCL Nairen na KFC Kadibu gol nipal anida madi ahum suba match ki sanakibada Gupa Gaipuinam na TYC Tarungbu gol ani sinoda maitibu pikre Saliba tha sigi tang kuntaruk tegi mathang tha November tang mari phauba BCCI gi meng makhada Bharat Ratna Sri Atal Bihari Vajpayee Ikatna Cricket Stadium Lucknow da pangthokadoriba Shahid Ramapun makhagi nupi masagi T20 trophy da saruk yarunaba Manipur Cricket Association MNC gi nupi sanaroi taramanga madi supporting staff mga punna miyoi kunna sabati mama ngasi Imphal gi Birti Kendrazit International Airport gi Lucknow gi damang Imphal thadokre Shwebam Saning Khombi Sanuna Manipur team manager Hobam Sunina team coach Sarangthem Birjit na assistant coach Niketan Maisnam na trainer amadi Anupama Hijam na physio waina saruk yagane Imphal West District Football Association gi meng makhada tha sigi tang kunmanga dagi team tarungna saruk yaduna Pamyal Ground Pasoi Part 2 da pangthokadoriba kunmanga Super Division Football League ta saruk yarugadaba Juvenile Club Tera Sapam Nairaki Sanaroi amadi official singna sijinagadaba uniform sing yantopagi thoram club asigi sanglenda pangthokre thoram masida Paswai Kendragi MLA Sapam Kunjekeswar amadi atai maruiba miyoi singna thormapu sing oiki Laisam Gandhi na head coach Angom Jasoban dana team manager amadi Thingujam Malbhia na physio waina saruk yagani Thagachriboye makhada Hazulus Lapada Maruiba Pau Kanapsari Jahi Humfuga Matwegi Matung NSN IM gi Atokalon Starting Anglen Moiba Masagi Pokna Pom Somdal de la Cray MLA Singh suspend thamlaga PR leibana MLA Singh na lengak sembagi hak leiti haina phungdoki basi democracy bu mirai bani haina MPCC gi president K Mega Chandran haikre Mapalamdagi puslakpa nga chaban ai khoi gi hakchang yamna sugali yariba makhai iramdamda puthokchaba nga chana bonasi haina fishery director haikre
ningol singna khawrang na ngaiduna lakpa ningol chakobana lakpada lanjena duna relief camp ta ladibi ningol kyadi ningam dabana pikthalai nasigi oina di ICB na sandok chari pa pawmatang sila lo shinjare miring tabi libo punama puam khana khurumjare